ngasi sumya Manipur top channel gi meke di ngasi numida wairam phong gi toan toan ba Manipuri si phong sing gi maru ebe I pausing khonga charaka na mem da share to zi ahan ba makta ngasi Manipur gi ba COVID-19 update mem da share to zi mem ngasi di punami taraga ni pane Manipur COVID-19 positive oi dibasi pungkun gi mari sida Government of Manipur COVID-19 Kamal Control Room dagi thadorapa press release number 383 ngasi tang taraga ni thoi thamari English ngani kun ga mathoi ngasi numida warangi pung manga phagoi update punna mioi taraga ni pan general population dagi mioi COVID-19 positive oire makhoi taraga ni pan si mapanamana nupani amasum mapanamana nupini amasum makhoi singsi Jenims ta ani Rims ta mari Babina diagnostic taruk Ras Medicity da ama RD wing da ama SN diagnostic da ama Kangpopi RAT da ani amasum Zeribam RAT da amane makhoi singsi test tobo matamda COVID-19 positive oi haba khanglakibani amasung makhoi singsi Imphal East dagi tarukni Imphal West dagi nipani Chusampur dagi ama Kangpopi dagi ani amasum Zeribam dagi ani ne aduga makhoi gi lakhopram tokpa makhoi gi laifam sing cantonment amasum makhoi gi contact tracing na lakhot payaba section tharang khodimak lakhot kresu hairi aduga ngasi pung kun gi mari sida COVID-19 na miyoy amata siyan kide adubo apun ba sihiba miyoy masingdi sahum ga humdraga tarukni adugo ngasi apun mo na COVID-19 ngi naba faraktuna negative oiduna discharge to gipsi miyoy tarukni makhoi singsi home isolation dagi ni hairi adugo apun mo na Manipur hausi hausi na handuna ladibe active case miyoy masingsi samaga ohomni amasmasumna pirame after reconciliation data from discharge team as on to April 2021 aduga makhoi singsi myam samaga ahum laibisi general population dagi maudrani amasum central security personnel dagi taraga humdoini aduga hauji hauji oiriba recovery rate sina 98.37% ni aduga air passenger state sida travel torokiba April ki tang tara English ngani ga kunga mato Indigo flight 6E2615 aduga Rona 23 to 29 amasum 6E524 Rona 22 to 28 lakiba aduga April taraga mathoi English ngani ga kunga mathoi Indigo flight 6E172 Rona 125 amasum 6E2251 Rona 10 to 16 da lakiba mioi singdo Common COVID Control Room 1800-345-3818 natragana respective district surveillance officer DSO da athubada inform to biu hainasu press release na makhatari amasu mem vaccination gi latest update mem na pijaram ge musigi vaccination gi data sim mem April gi tang taraga mathoi phokine aduga inau no boina vaccinate to gi bisi mioi punna lising amaga satruka taraga ni pan adugi mati hengala ibni mem vaccination to gi changsi aduga apun boina tahon gi ba mioi masing sina lising maudraga mariga sangaga humpu taruk surem hoising sigi manungda healthcare workers singda tawkhiba apunomi masing sina lising kuntraga mathoiga samapan go humdraga taruni hoising sigi manungda the director of Rims Jenims Family Welfare Services State Mission Director and Director Health Services the CMOS DFWOS DIOS of the district the chairman managing director of Sijo Hospital and Babinan Diagnostic ni Mas makasa tarak po na to pamaruy ba paukra mem taminasi makasa tarak po na to pamaruy ba paukra namu sanaton misigi asumba langlalang jin puthok pa ngamdrabadi Rahul Gandhi da wakatuna parliament pukhat hangani Rims the MBBS ki mga suwa semester tamlamba sanaton athopamgi misigi matangda center amadi Manipur paliba BJP lengang na asumba langlalang jin puthok pa ngamdrabadi National Student Union of India NSUI na lebaksin matung na akan makongjeng sangsilagani haina mahayroi lup asigi Manipur State Unit ki President MD Kabir Ahmad na phongdokre ngasi BT Road ta leba Congress Bawon gi geta pangthokpa sanaton misiga mari leinaba candle thanduna khongjeng sangsin khibada saruk yakhiba MD Kabir Ahmad na makhatana hai laingang na athuba matamna misi asigi FIR sangadabani aduga FIR number piraga inquiry sathangadabani Rims asi Aims kumba asoba institute amani aduna central government na akan mamiyeng sangadabani central gi thakta leba institute amagi hostel mahayroi ama siraga leba asigi health minister yauna mari leinaba amatana awaba phongdorokta ba haibisi yaningde karigumba asumba langlalangjin puthokpa ngamdaba tarabadi INC gi lusingba Rahul Gandhi da wakatuna leba asigi parliament pukhat halagani loinana lebak sin matungna khongjang changsinana ba sem sare haba wafam sing thamki haina pausna makhatana phongdorakli makhasa tharak poina to pamarui ba paukhrana kabru sing kapham thingjilakpa warep handoktrabadi thingjinbagi thabak lokhalagani mahuk sakan malo
Manipur gi mehurol gi leireklaba amasum laisem lon da leireklaba amasum laisem lon da tatna thana ba yadraba achaubu leifamlen ama oiriba kaubru sing kapam punama Sadar Hills Ships Association The Lands Owners Apex Body of Kangpokpi amasum Kangpokpi gi Civil Society singi oiba mifam amada thengjinabagi warep laukiba asimak mausa kan malubna akan mamong na yaning da phungdorakli lub asigi president Dodo Luwang na Tadorokpa Chirol Amanahai, Ningsing Batok Matamdagi, Lereklaba Maitei Singi Yam Namaru Oediba Lepamlen Ama Oediba, Kaubru the Sang Yaroi Haina, Wadep Loki Basima. Nungsinana, Hingminariba Manipurgi Tungan Ba Kanglup Singi Marakta Palm the Todok Tolak Navagi, Maru Hunmani Haina Look Asin Lawi. Say Kudingi Sairao Numita Sumio Lising Kiana Kaubru Sing the Kaduna, Numit Asibu Hen Mapung Pan Begi, Pazaraba Masa Asibu, Mangalage, Habigi Matagum, Lagli Sairao Matam Asimak Sing Pudama, Tingzile Hadi Besisu, Aso Bosing Nava Mani Hana Lawi. Hauzikti Lurabatan Pamasida Asigumba, Yamna Laibak Masatadaba, Warep Sing Loriba, Sadar Hills Ships Association, The Lands Owners Epic Body of Kangpokpi amasum Kangpokpi gi Civil Society singna laklibe April taraga mga phawgi manungda kaubru sing kapham sing thingjinanaba warep laukibasi handoktaba tarabadi mausakan malupna hairiba organization sing asi matam kaktana thingjilagani loinana hiramasigi matangna Manipur lenga ki puning sing silakli haina pawsina sumakhatari Makasa tharak poina topa pawa mana Ferjol district pu Sapsab district ama oibegi mathau tahalo NTCA Nauna CM kiba Manipur singi district mari ki manungda ama oiriba Ferjol district pu district ama oibegi sab administration ki mathau tahalo haina Northern Thanlon Ship Association ATCA na thadorok pasirol amana haidi association asigi president chairman su oiriba Bungjangi Ship Thangkholamna Thadorok Pasirol Amanahai, Hokiba Janawari gi Sachet Kuntra Manipur gi Chief Minister N. Birendra Demand Committee on Creation of Autonomous District Council na pisin kiba memorandum adubusu association asina morally supportawi Demand Committee na lengak taksinduna lakliwa ADC Mikhal Pangthokpiyu haiba wafam asi mapung phana sagwali ADC Mikhal Pangthoktuna Ferjol District ki manung saliba Thanlon subdivision gi miyam gi apama Mikhal da mirep oiba amadi Mikhal da apama mirep khanjabegi hak Changhanbiyu haina sirolosina sutlenga ki puning singsilakli atopa tentakpa paw mana sengdoksaba COHSEM da leiramba charangna sing aina thingkraba lahulup amana waroisin ama pubiraktuna COHSEM bu ingna sikna lainaba khotna bibada nungaiba phungdoksari amadi lupki wayel asibu taramna oksari Asigumba charangna basi matungda amuk hana thoktanaba honajagani amadi aina soikiba lankiba pumba khangdadana tawrubani khanbiraga ngakpinaba amadi aingonda office changbagi athingba leiriba sisu imung manungi awaba yengbiraga komthokpinaba lupki maphamda nunglukna haijariba G Dinesh Sharma under Secretary Council of Higher Secondary Education Manipur haina pawman su makhatana phungdorakli Amasum Pausu Lushilakpoina Atopa Tentakpa Pawmana Sport University Fawba Sahan Kidraba YTB Lakol Karamna Mega Food Park Sahan Gadoribano MD Ibosa Nipugamari YTB Lakol Manipur Food Industry Corporation Limited Mega Food Park Sanab Hanjina Tharang Tauribasi Topiyu Koizam Kungi Authority Amadi Kunja Singda Karigumba Ayab Amatasu Laukiba Laitana Miyoi Karana YTB Lakolda Mega Food Park Sabiyu Haina Media Fungdokiba Wapam Singadu Satnaba Yaroi Haina Koizam Kulgi Secretary M Angsil Maring Fungdokli Ngasi Koizam Kulda Pangthokpa Paumi Singa Unaba Amada M Angsil Maring Makataraduna Nipugamari YTB Lakolda Masagi Patada Lam Masjid Ama Pawba Laitaba Kunda Laitraba Miyoi Karana Media Mega Food Park Sabinaba Hairaklibu Wapam Asi Lobigano Fungdorakli Amaromda Nipugamari YTB Local Farmer and Land Owners Development Association gi Vice President MD Ibosa Ibosana Fungdorakpada Nipugamari YTB Local Sport University Saba Yaroi Miyam gi Puksa Thadat Pigano Haibadagi Manipur gi Mingsat Amasum Oigadoriba Sport University Pawba San Kidraba Mapamisida Matau Karamna Mega Food Park Sagi Haba Wakal Laklibano Masi Mapamasigi Miyamna Kaidaununda Yabangamroi Hena Fungdorakli Hena Pawshin Makatan Fungdorakli and thank you.